ngasi numidang wairam phongkhiba tuan manipuri sifongsinga amasum thokhiba thawdo wathoksingdagi maruoibe I pauksing khongasaraga manipur top channel gi maikeidagi myamna thamjagi ahanbada hawjik numidang wairam yamna mak nuaita thawdo ama thokre amasum social media singda photo go loinana viral loiri myamna thamjagi accident pung mari ga minute nifu numidang wairam tarakpa adwaida Kaubru Laikha Mandir gi mathaki S Molnom village tagi kum tharakpada Toriel da tasinduna nupi ama khudakta laikhidre nupa amaga nupi amaga na aruwa phibam na sokle makhoi Kangla Tongbi dagi ni hairi amasum S Molnom village yengluraga kumlakpada laibak thiba thawdo asi thokhibani so haidi duga mem sigi thokriba accident gi thawdo sigi picture si mem thumbnail da hapsaramge amasum makasa ta jarak point na to pamaruibe pauksing mem na mathang sitna pizage mem loi phok naminasi Indo Myanmar border pum thing duna Myanmar gi miyu amata more da AR na sangan khidre COVID-19 laisen maram oiduna Indo Myanmar border sil tawduna leba ani gi oiba lalun itiki thabak leptuna miyu amata sangthok sangsin tawbigi atingba thamlaba adu namkhai duna Myanmar masakya more border town na sanglaktuna posa yonbagi thabak sa tharamba adu Indo Myanmar border ngak senbagi thabak tawriba nifugu humdoi suba Assam Rifles ki kangbuna ngasidagi Myanmar-dagi miyu amata sangba yahan khidre loinana border paringda patrolling satuna niyam kaina border lanthok lansin tawba pumthing thingkhre haina paw amuna supali ngarang dagi hauna Assam Rifles ki kangbuna Indo Myanmar border paringda ehing nungthil khaidana pungkun gamari patrolling satuna border lanthok lansin tawba yahan khidre loinana aini kaina drug amadi nongmaina singba polam sing puthok pusin tawba ngamdanabagi akan basaksin thorangi thabak lokhat khre haina supali amaromdana saknairaba playwright athokpam tomsau laikhidre lamdam asigi saknairaba lila amadi drama ibada maming leiraba ayiba athokpam tomsau ngasi ma ki poknapam lamdam kha kunjeng laikai da leiba masagi mayumda laikhidre haina supali laikhidraba asi masagi sei humdraga tare sukre magna ngalinge matamdagi hauna sumang lila amadi drama na singba kya iduna Manipur gi theater da asob khutol torakhi panba yabdi laikhidraba sin iram maming leiraba sumang lila Imphal gi babu Waksing gi gulab Kumon gi leirang amasum sakmanaba Professor Nasingba sumang lila yangkhai gi mathakta iramki aduga laikhidraba sin iramba drama singi manungda khwaidagi maming satkiba MDU na sanakiba nungsiba thiba suti sinadana kenki sambal bus stop na singwa panba yai haina supali amaromdana mahisang sing hangdokpagi phirep laurakli COVID tagi ngakthoknaba preventive measure kaya yamna lokhalabagi emsu Manipur lengangna mahiloisang sing nauna hangdokpagi phirep laukiba November 10 dagi Laurakibasi mahiroi loop sing na taran oi adubu laingangna nauna mahisang sing hangdokpagi phirep laurakibasi COVID-19 laisatagi ngakthoknaba lokhat phamthokpa preventive measure kaya yamna lokhalabagi haina All Manipur Student Union M Suna Presta Thadorakpa Sirol aman haidi Sirol asina hai mahiloisang sing nauna hangdoknaba laurakliba khongthang asina mahiroi sing amadi mama mapa singi pukningda harauba ama soidana phoramgani haina mahiroi loop sing na lawi adubo miyamna haujik hanglakliba wahangdi haujik COVID mapung fana laksinba ngamdribanina mahisang sing hangdoktuna mahi tamhanba haunaba laingakna thokliba order asida laingakki maikeidigi kadai fawba laina asidagi ngakthokpa ngamnaba preventive measure lokhalabagi amadi lokhaliba section thorang asina mama mapa oibasingna masa sing mahisang singna tharakpagi akibadu ka ohanba ngamnaba thabak lokhalabra haibasini hainasu Fongdurakli Sirol asin hai nauna hangdoriba mahisang singnasu mahiroi singi yaifanaba lokhat pa yaba thabak thoram sing mapung fana lokhatlabra amadi lokhat ka doriba thabak thoram sing duda sangma masak sing ningthina preparation tawrabra haibisu mama mapa oibisingna masa singi mahitama thadringai mamangda khangningba poi hainasu fongdurakli Makasa tarak poina to pamaruiba pawkhraga memna pijagi MLA taragani thoi disqualification case ECI na pikiba opinion gi matangda Manipur gi governor na warep lawragani Office of Profit ke mari lainana Manipur Legislative Assembly gi MLA taragani thoi
Parliamentary Secretary Oiribagi disqualification tawbagi matangda Election Commission of India ECI na pikiba opinion ga mari lainana Manipur gi Governor La Ganesana athuba matamgi manungda warep lauragani haina India gi Solicitor General Tushar Mahetana Justice L.N. Rao B.R. Gabai amadi BBH Nagarathangi apunba bench ki mamangna fongdokre Pausin hai Congress ki MLA Didi Thaisina file torakiba writ petition amaga mari lenana pangthokiba hearing aduda sayesigi January thada Article 192 of Constitution ki mari lenana Election Commission na pikibo opinion adugi matangda aikoina karigumba kharadi soidana tauragani amadi hiramasigi matangna pass taunabagi direction pibigi mathau tararoi haina Solicitor General na phongdokhi Petitioner ki maikei da lepkiba Senior Advocate Kapil Sibalana Governor na decision amabu pending da thamba yadi haina submit tawkibaga loinana Assembly ki tam asi thama ki manungda expire oiragani have wafam thamki haina spali amaromdana pung nifunipan gi NIS 37 blockade tawgani ZTSA Lilong Sinkham Maya Development Organization ki makhada miyoi kharana Sinkham Kabui Village ka mari lainana ain gi mayukta satharakli ba lo bu khutta pai bi gi mawong lebak thibani thawong asi lenga na yengsin ba ga loinana matung tarakpada asiguma thawdo asi amu hana thogalaroi haina thajaba pidrabadi National Highway kuntra ga tareta pung nifu ga nipan gi economic blockade tawragani haina Joint Tribe Student Association ZTSA na phongdorakli lobasina thadorakpa sirol aman hai Section Karana Satharakliba Tawong Aduna Ohelakliba Piba Madubu Police Force na Matamsana Yingsinduna Control Tokibagi Damang Police Force Tagali Lilong Singka Maya Development Organization na Minority Nong Rongmai Kabuigi Mayukta Satakiba Illegal Oeba Tawong Kudimak Loop Asina Condemn Tawi National Highway Kuntraga Tareta Ladiba Kul Singi Authority Kudimakna Kongjanga Sibu Mapung Fana Sokat Pinaba Apple Torakli Loshilakpoina to Patian Mapaukrana, Karam Siam LJP degi Tokibadegi, Party Sigi State Unit ki BP Su Tokre, LJP gi MLA Karam Siam Nangasi Party Asi Tadoktuna BJP de Yaukrabamatung, LJP Manipur State Unit ki Vice President Su Oriba, Hianglam AC gi intending candidate, Nong Maitem Sanjoy Su Ngasi Party Asi degi Tokle Haina Laktokre. Semaizin Kunau Deliba and Sanjoy Yumna Pangto Papagi Mipamamada Sanjoy Hai Lokjan Sakti Party LJP Linkalamba Ram Vilas Paswalna Kumza English Singaniga Kungi October Thada Laikidraba Matunda Party Manunda Muknaba na Maram Oireduna LJP gi symbol Election Commission of India na pikre masigi mathakta state asigi oina su haujuk laidiba LJP asi kai tharaktuna leiramba MLA fawa party thadurakpa sidagi makpung asidagi party asidagi pothana ba fireb lawuni loinana mak lakadaba election asida hianglam AC da soidana mai pakpa ngamnana ba athuba matamda ACAC gi miyam amadi maki lairiba tuan committee singasiga tanaduna asoba national party amada soidana yauragani amaramda Paugi Mipamadura Sarugiakiba, LJP gi Hianglam ACG Committee gi President O Chandramanina, Hausik Ladiba, LJP gi Piba Masina Committee gi Taupu Bakudingma, Pam Tadoklagani. Atuba Matamda, Sanjoy Galunina, National Party amada Yauragan Hensu, Makatana Loktoki. Loshilakpoina Topa Pawamana, Security Season Naraga Lam on Kiba Yaning de Nurul Amin. Miyamgi apamagi mayukta khanghaudana masing yamlaba security sizinaraga lam on kibadu kaidawnungdu yaba ngamloi haina Lilong Singkha Maya Development Organization gi wangangloi Nurul Amina phongdokre Lilong Singkham na police outpost hanabagi masing yamlaba security yauna nampuda lam on kiba lakibadu mari leinana mangna makhatana phongdokibada kona sayol mari gi manungda akupa warol sing piraknaba khangalakhiba leina huralana da hekta lam on ba lakhiba haibisi yamna lebak thibani lanjadraba miyoi kya rubber bullet amadi tear gas panduna so apan nanghaliba asiki thodang leingana pugadabani kanara su khangalamba leitana masing yamlaba security sijinaraga nampuda lam on khibasi miyamna singnadaba ngamde asigumba kaya asina nungsi sanana leminarakliba furup anigi marakta yengthina hanabagi thorang tawrabra haibagi singnabasu lei
ꯍꯧꯖꯤꯛ ꯃꯤꯑꯣꯏ 10 ꯁꯣꯛꯄꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2ꯗꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯅꯅꯕ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯑꯄꯥꯝꯕꯗ ꯊꯕꯛ ꯇꯧꯕꯅ ꯆꯥꯎꯈꯠꯄ ꯏꯪ-ꯆꯤꯛꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯣꯏꯕ ꯉꯝꯂꯣꯏ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯌꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯇꯨꯅ ꯑꯊꯨꯕꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯒꯗꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯕꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯈꯪꯕꯤꯌꯨ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯃꯔꯛ ꯊꯠꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ